मोइरांग एसी की मनुंग चना लेबा रिलीफ कैंप सिंगी अखन्नबना हांगलिबा स्पेशल पोलिंग दा इंटरनल डिस्प्लेस पर्सन सिंगना बोट थादनख्रे ngasi numit yung bamajong pung ahong faubada special polling southwest outer manipur parliamentary constituency ki apun voter chani ka hufutara matoi leibagi manungda chada yankai taru ki changda amade northwest inner manipur parliamentary constituency ki oina apun voter chani ka kutraga nipan leibagi manungda chada marifu mari ki changda bot thanakhe Bisnupur district ke manung chana nungchul pung ahum faubada Nambol assembly constituency ki oina chada hufutara nipan dasmek mari ahum oinam assembly constituency ki oina chada hufutara mari dasmek taruk ahum Bisnupur assembly constituency ki oina chada hufutaru dasmek taret sino Moirang assembly constituency ki oina chada hufutaru dasmek ahum ane Thanga assembly constituency ki oina chada hufutaru dasmek taruk mapan Kumbi assembly constituency ki oina chada hufumanga dasmek ahum ani vote hadnakhe district asigi oina outer manipur parliamentary constituency gi special polling station singda chada marifutara ni thoi dasmek ahum nipan gi changda vote hadnakhe duga inner manipur parliamentary constituency gi oina special polling station singda chada hufunipan dasmek taruk papan gi changda vote hadnakhe haire